थाइना ममांगैदा हैबोक चिंगोलदा कुंडोलता कौबी मसक मतौ निंगथीजख्रबी निंगथौगी मचानुपी अमा लेरमी महांगना मागी मनाय पाखंग अमगा नुंगसिनरमी नोंगमा नुमिदांग वाइरम अमा कुंडोलतागा मागी मनाय पाखंगा हैबोक चिंग कादुना महौसा खुसेंगी फजबा येंगदुना वरी वताई सादुना असुम लेरिङैदा इखंग खंगौदना लमैना माइकई मरी मक्तगी अकीब फंगना चाकलक्लमी लमैना ngarang khongduna leithak lekha khona chaksilakpada pakhang leisabi ani adu chenpham leitaduna maina chaktuna siba tare hingnabagi pambai leitrabada makhoi ani lepnare hayengmuki mapokta aikhoi ani nupi nupa oina poknasi nupina ningthaugi macha nupi oina poklaga nupa panba yaganu nupana ningthaugi macha nupa oina poklaga wa ngangdaba oirasanu maduda aikhoi ani sakhangnaduna nungsi panthungnasi asi hainaduna wasaknaraga makhoi ani pulabna mai marak aduda mathwai thaminnakhre kundolta amadi manai pakhang ani adu mathangi mapokta tongan ba leibak anigi ningthaugi machanupi amadi machanupa oina poknakhre kundolta na chandrajini minai pakhang aduna atopa leibak amagi ningthaugi machanupa bir singh oina poktuna chaurak sanglaktuna pakhang leisabi phanare haukiba mapokta wasaknakibagi matung ina ningthaugi macha bir singh pakhang mapung pharaklaba phawbada wa ngangkhide mapa ningthauna isana wa ngangdribasi karigino haiduna leibakki akhang ahai maiba maibi kaya kouduna layeng hali adubu makhoi kana amatana bir singh bu wa nganghanba ngamkhide mapa ningthauna macha nupabu lam koihanduna mathwai nungai halaga wa nganglakpa yai khanduna mantri gi macha nupa Drita Buddhiga loinana lam koihanana ba thorang sinbikhi Bir Singha Drita Buddhiga anina lam koiduna asum lakpada atopa leibak ama yore haiba leibak asigi ningthaugi machanupi Chandrajini kaubidu masak matau yamna changkholi adubu angakpa amana magi mamangda nupa haiba wahai asi panba sukya yade Chandrajini gi mangda nupa pallubada awaba takhiba kaya yaukre aduna mantri khangde phamnaiba khangde kanagumba amatana ras kainyagi mamangda nupa panba ngamkhide wafam asi lam koiba lakliba Bir Singh Drita Buddhi anina taraduna konungda malini oibi ahal amagi yumda makhoi ani thungduna leire malini na numit khudingi lei pareng amamam lengduna Chandrajini da hek pirami nongmadi Drita Buddhi na malini ahanduda hairami iben aigi tause lei lengba yamna haibani ngasi Rajkumari da katkadoriba lei parengsi itaubu lenghanbiu Bir Singh na Rajkumari da pinaba lei pareng lengle angakpagi parengni laika khudingda marol loli thamoi gi wa phongdoki yengbagi penba naide pungning huna phajakre Bir Singh na marau leina lengkhraba lei parengdu puduna malini ahandu konung karaki konung yauraga Chandrajini da pibada Chandrajini parengdu paiduna cheptha yengi nahan makai lenglakpa lei pareng singduga iman manadaba laika khudingi marol lonba parengsi ubada ningthaugi machanupi gi thamoi sumhatkhirami mahangna hanglaki iben lei parengsi kanana lengi onthokna phajakhreda ibema nanai aigi isunupi ama leijai ngasigi parengsi mana lengbige haina mathwai yauna lengbirakpani aduna mazaibe mana thawaina tabibani haima iben nasu ama ichau chauna leiraga nahan makhe ingonda taktaba iben nang namuk yama phatteko is lei pareng lengbabu onthokna haikhremi hayengdi mabu soidana pubirau aiga ita sanage ahal oirabi lei lengbidu haujikti awabada taredo isunupa haiba yadabadagi isunupi hairubana hayeng masunupibu konungda Rajkumari gi manakta puba tari kadaidagi masunupino mana hayeng pugadoribasi asi khanna nungaitana hanubido mayum yorakle mayum yoraga paw asi ningthau macha mantri macha anigada tamlami makhoi anisu kari tausige haina tanare nongale ningthaugi macha Bir Singh nupi gi phijol sechille angakpani yengbada nupi puman male onthokna phajare Firol Sachin Sajinba loiraga lei hapa yendai adu pairaduna masumabel konungda lakli
ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯃꯇꯥ ꯁꯥꯟꯅꯔꯦ ꯅꯨꯃꯤꯠ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯕꯗ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯍꯥꯏꯔꯛꯏ ꯏꯕꯦꯟ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤ ꯏꯇꯥꯁꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯑꯩꯒꯤꯗ ꯊꯅꯝꯃꯣ ꯑꯩꯒ ꯂꯦꯛꯃꯤꯟꯅꯔꯒꯦ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯂꯩꯔꯥꯡꯕꯤ ꯑꯍꯟꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯑꯔꯣꯟꯕꯁꯤ ꯈꯪꯂꯛꯂꯕꯗꯤ ꯗꯟꯗꯤ ꯐꯪꯕ ꯁꯣꯏꯗ꯭ꯔꯦ ꯂꯩꯕꯥꯛ ꯋꯥꯊꯣꯛꯁꯨ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯏꯕꯦꯝꯃ ꯍꯧꯅꯗꯦ ꯇꯧꯕꯤꯅꯨ ꯃꯥꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯖ ꯍꯩꯖꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯖꯥ ꯏꯕꯦꯝꯃꯗ ꯂꯣꯟꯆꯠ ꯕꯦꯚꯥꯔ ꯀꯥꯏꯕ ꯌꯥꯎꯈ꯭ꯔꯕꯗꯤ ꯅꯅꯥꯏ ꯏꯕꯦꯟꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯣꯏ ꯑꯗꯨꯅ ꯄꯨꯖꯈꯤꯒꯦ ꯏꯁꯣꯔꯅ ꯁꯤꯟꯕ ꯊꯧꯁꯤꯜꯕꯨ ꯀꯅꯥꯅ ꯀꯛꯄ ꯉꯝꯒꯅꯤ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯁꯤꯈꯥꯡ ꯈꯥꯡꯅ ꯌꯥꯗ꯭ꯔꯕꯗ ꯃꯁꯨ ꯅꯨꯄꯤ ꯁꯥꯔꯤꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯕꯤꯔ ꯁꯤꯡ ꯀꯣꯅꯨꯡꯗ ꯊꯅꯝꯂꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯂꯤꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯑꯉꯛꯄꯅꯤ ꯃꯄꯣꯛꯉꯩꯗꯒꯤ ꯋꯥ ꯉꯥꯡꯂꯛꯇꯕ ꯕꯤꯔ ꯁꯤꯡ ꯆꯟꯗ꯭ꯔꯖꯤꯅꯤ ꯎꯕꯗ ꯋꯥ ꯉꯥꯡꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤꯇ ꯉꯥꯏꯔꯕ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯁꯥꯔꯤꯕꯤ ꯕꯤꯔ ꯁꯤꯡꯅ ꯍꯪꯂꯛꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃꯅ ꯅꯨꯄꯥ ꯄꯟꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯣ ꯆꯟꯗ꯭ꯔꯖꯤꯅꯤ ꯈꯪꯍꯧꯗꯅ ꯁꯥꯎꯒꯠꯂꯛꯏ ꯕꯤꯔ ꯁꯤꯡ ꯊꯣꯏꯗꯣꯛꯅ ꯋꯥꯔꯧꯗꯦ ꯅꯨꯄꯤ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯔꯦ ꯅꯣꯡꯉꯥꯜꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯅꯤꯡꯊꯧ ꯃꯆꯥ ꯕꯤꯔ ꯁꯤꯡ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯙ꯭ꯔꯤꯇꯕꯨꯗꯤ ꯑꯅꯤꯅ ꯁꯔꯧ ꯁꯤꯟꯗꯨꯅ ꯃꯥꯂꯤꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯀꯣꯅꯨꯡꯗ ꯂꯩ ꯄꯔꯦꯡ ꯊꯤꯟꯕ ꯀꯥꯍꯜꯂꯨꯗ꯭ꯔꯦ ꯅꯣꯡꯃ ꯆꯠꯈꯤꯕꯗ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯍꯪꯉꯛꯏ ꯏꯕꯦꯟ ꯀꯩꯗꯧꯔꯦ ꯅꯍꯥꯟ ꯃꯈꯩ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯩꯔꯥꯡꯕꯤꯅ ꯈꯨꯝꯃꯛꯏ ꯏꯕꯦꯝꯃ ꯏꯁꯨ ꯅꯨꯄꯤ ꯅꯇꯥꯗꯣ ꯀꯟꯅ ꯅꯥꯕꯗꯒꯤ ꯅꯅꯥꯏ ꯏꯕꯦꯟ ꯀꯣꯅꯨꯡ ꯀꯥꯖꯔꯛꯄ ꯉꯝꯗꯕꯅꯤ ꯏꯕꯦꯟ ꯑꯩꯗꯤ ꯇꯥꯗꯦꯅ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯀꯦ ꯏꯇꯥꯒꯤ ꯑꯅꯥꯕ ꯍꯪꯂꯨꯒꯦ ꯍꯥꯏꯔꯕꯗ ꯍꯅꯨꯕꯤꯅ ꯄꯥꯈꯠꯅ ꯏꯕꯦꯝꯃ ꯅꯇꯥ ꯑꯗꯣ ꯂꯩꯇ꯭ꯔꯦ ꯁꯤꯔꯦꯅꯦ ꯍꯥꯏꯔꯒ ꯍꯤꯛ ꯍꯤꯛ ꯀꯞꯁꯤꯟꯅꯩ ꯆꯟꯗ꯭ꯔꯖꯤꯅꯤꯁꯨ ꯃꯇꯥ ꯁꯤꯔꯦ ꯍꯥꯏꯕꯗꯨꯗ ꯊꯥꯖꯗꯨꯅ ꯀꯞꯄꯤ ꯅꯣꯡꯃ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯩꯅ꯭ꯌ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯂꯩꯇ ꯂꯥꯏꯔ ꯂꯩꯊꯨꯡ ꯂꯩꯅꯥ ꯂꯩꯕ ꯃꯤꯁꯤꯡꯗ ꯁꯦꯜ ꯊꯨꯝ ꯂꯤꯛ ꯀꯣꯟ ꯌꯦꯟꯅꯅꯕ ꯀꯩꯊꯦꯜꯗ ꯆꯠꯂꯤ ꯕꯤꯔ ꯁꯤꯡ ꯐꯤꯔꯨꯛ ꯐꯤꯔꯥꯡ ꯈꯨꯝꯖꯤꯟꯗꯨꯅ ꯂꯥꯏꯊꯨꯡ ꯊꯨꯡꯕ ꯁꯥꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯍꯦꯛ ꯌꯧꯔꯛꯄꯗ ꯕꯤꯔ ꯁꯤꯡꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯈꯨꯠꯀꯤ ꯅꯥꯞ ꯂꯧꯗꯨꯅ ꯁꯥꯈ꯭ꯔꯕ ꯃꯔꯧ ꯂꯩꯔꯕ ꯃꯔꯣꯜ ꯂꯣꯜꯂꯕ ꯈꯨꯖꯤ ꯑꯗꯨ ꯆꯟꯗ꯭ꯔꯖꯤꯅꯤꯗ ꯄꯤ ꯈꯨꯖꯤ ꯑꯗꯨ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯥꯔꯊ ꯈꯪꯕꯒꯨꯝ ꯇꯧꯏ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯃꯔꯣꯜ ꯂꯣꯟꯕ ꯂꯩꯍꯥꯎ ꯑꯄꯣꯝꯕ ꯑꯃ ꯕꯤꯔ ꯁꯤꯡꯅꯗ ꯄꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯊꯨꯅ ꯚꯥꯞ ꯇꯥꯅꯕꯒꯨꯝ ꯇꯧꯏ ꯍꯧꯈ꯭ꯔꯕ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯅꯩ ꯕꯤꯔ ꯁꯤꯡ ꯆꯟꯗ꯭ꯔꯖꯤꯅꯤ ꯑꯅꯤ ꯃꯔꯤ ꯂꯩꯅꯕ ꯍꯧꯔꯛꯂꯦ ꯃꯤ ꯑꯃꯠꯇ ꯆꯪꯕ ꯌꯥꯗꯕ ꯀꯥꯂꯤ ꯃꯟꯗꯤꯔꯗ ꯎꯅꯁꯤ ꯁꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯂꯛ ꯎꯅꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ ꯄꯨꯟꯁꯤ ꯄꯟꯊꯨꯡꯅꯁꯤ ꯍꯥꯏꯅ ꯋꯥꯁꯛꯅꯩ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯑꯔꯣꯟꯕꯗ ꯎꯅꯕꯁꯤ ꯅꯤꯡꯊꯧꯒꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯎꯔꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯏꯀꯥꯏꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯅꯨꯄꯥ ꯄꯟꯕ ꯌꯥꯗꯕꯤ ꯃꯆꯥꯅꯨꯄꯤ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯀꯥꯂꯤ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯐꯔꯦ ꯕꯣꯔ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯅꯨꯄꯤꯗꯨ ꯂꯩꯕꯥꯛ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯒꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯗ ꯀꯥꯂꯤ ꯃꯟꯗꯤꯔ ꯀꯣꯏꯁꯤꯜꯂꯒ ꯆꯟꯗ꯭ꯔꯖꯤꯅꯤ ꯑꯃꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯕ ꯅꯨꯄꯥꯗꯨꯒ ꯑꯅꯤꯗꯨ ꯐꯥꯗꯨꯅ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯅꯕ ꯌꯥꯊꯪ ꯄꯤꯔꯦ ꯌꯥꯊꯪ ꯑꯁꯤ ꯐꯪꯕꯒ ꯃꯕꯨꯛ ꯐꯠꯇꯕ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯂꯝꯖꯤꯡꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧ ꯑꯃꯗꯤ ꯂꯥꯂꯣꯏ ꯃꯌꯥꯝ ꯆꯠꯇꯨꯅ ꯀꯥꯂꯤ ꯃꯟꯗꯤꯔ ꯀꯣꯏꯁꯤꯜꯂꯨꯔꯦ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯕꯤꯔ ꯁꯤꯡ ꯑꯃꯗꯤ ꯆꯟꯗ꯭ꯔꯖꯤꯅꯤ ꯑꯅꯤꯅ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯦ ꯕꯤꯔ ꯁꯤꯡꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯆꯠꯂꯤꯕꯤ ꯅꯨꯄꯤꯗꯨꯗ ꯏꯕꯦꯟ ꯃꯥꯂꯤꯅꯤꯗ ꯈꯔ ꯇꯝꯕꯤꯌꯨ ꯃꯥꯅ ꯂꯣꯏꯕ ꯁꯟ ꯄꯣꯠꯃꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯤꯒꯤ ꯏꯪꯈꯣꯜ ꯆꯪꯂꯨꯕꯗꯒꯤ ꯐꯥꯈ꯭ꯔꯦ ꯁꯟ ꯅꯥꯝ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯖꯔꯛꯏ ꯍꯥꯏꯕꯤꯌꯨ ꯍꯥꯏꯖꯔꯦ ꯋꯥꯐꯝ ꯑꯁꯤ ꯂꯥꯏꯒꯤ ꯁꯦꯕꯥ ꯆꯠꯂꯤꯕꯤ ꯅꯨꯄꯤꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯂꯤꯅꯤꯗ ꯇꯝꯂꯨꯔꯦ ꯂꯧꯁꯤꯡ ꯁꯤꯡꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯙ꯭ꯔꯤꯇꯕꯨꯙꯤꯅ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛ ꯈꯪꯂꯤ ꯃꯥꯅ ꯃꯥꯂꯤꯅꯤꯗ ꯍꯪꯂꯛꯏ ꯏꯕꯦꯟ ꯀꯥꯂꯤ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯆꯪꯕꯁꯤ ꯀꯅꯥ ꯀꯅꯥꯗꯤ ꯌꯥꯏ ꯑꯍꯟꯗꯨꯅ ꯈꯨꯝꯂꯛꯏ ꯏꯕꯨꯡꯉꯣ ꯃꯁꯤꯗ ꯌꯥꯕꯁꯤ ꯆꯟꯗ꯭ꯔꯖꯤꯅꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯑꯁꯤꯇꯪ ꯌꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯦꯟ ꯑꯩ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯁꯥꯔꯒꯦ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯆꯤꯜꯂꯤ ꯑꯉꯛꯄꯅꯤ ꯑꯁꯦꯡꯕ ꯃꯃꯥ
ꯃꯍꯥꯔꯥꯅꯤꯗꯨꯃꯛꯅ ꯑꯁꯤ ꯌꯧꯅ ꯃꯥꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯈꯦꯟꯅꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯍꯥꯔꯥꯅꯤ ꯁꯥꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯀꯥꯂꯤ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯀꯣꯏꯁꯤꯟꯗꯨꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯌꯥꯝꯗꯨꯅ ꯆꯪꯂꯛꯂꯤꯕꯁꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯅꯠꯇꯦ ꯍꯥꯏꯕ ꯉꯝꯗꯕꯗꯒꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯅ ꯈꯨꯔꯨꯝꯗꯨꯅ ꯆꯪꯍꯟꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯃꯟꯗꯤꯔ ꯃꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯟꯗ꯭ꯔꯖꯤꯅꯤꯕꯨ ꯑꯃꯨꯛ ꯃꯍꯥꯔꯥꯅꯤ ꯁꯥꯍꯟꯗꯨꯅ ꯃꯟꯗꯤꯔꯒꯤ ꯃꯄꯥꯟꯗ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯗꯨ ꯂꯩꯉꯥꯡ ꯁꯪꯕ ꯐꯤ ꯑꯃꯃꯝ ꯁꯦꯠꯆꯤꯜꯂꯦ꯫ ꯎꯠ ꯋꯥꯏ ꯇꯩꯔꯒ ꯁꯥꯗꯨ ꯁꯥꯗꯨꯅ ꯒꯟꯖꯥ ꯀꯟꯅ ꯀꯟꯅ ꯆꯤꯡꯗꯨꯅ ꯃꯟꯗꯤꯔꯒꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯈꯣꯡꯂꯣꯏ ꯑꯃꯗꯤ ꯂꯥꯂꯣꯏꯁꯤꯡꯅ ꯃꯟꯗꯤꯔꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯐꯥꯒꯦ ꯍꯣꯠꯅꯔꯤꯕ ꯆꯟꯗ꯭ꯔꯖꯤꯅꯤꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯁꯟꯊꯤ ꯎꯠ ꯇꯩꯕ ꯁꯥꯗꯨ ꯑꯅꯤꯈꯛ ꯒꯟꯖꯥ ꯇꯞ ꯇꯥꯅ ꯊꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯅꯥꯏ ꯈꯔ ꯆꯦꯟꯗꯨꯅ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯨꯔꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯗꯣ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯀꯧꯔꯒ ꯍꯥꯏꯔꯛꯏ, "ꯕꯣꯔ ꯃꯟꯇ꯭ꯔꯤ, ꯅꯪꯅ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯕꯨ ꯅꯠꯇꯕ ꯍꯥꯏꯖꯤꯟꯗꯨꯅ ꯏꯀꯥꯏꯕ ꯄꯤꯅꯕ ꯂꯥꯛꯅꯕꯅꯤ꯫ ꯀꯥꯂꯤ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯏꯆꯥꯅꯨꯄꯤꯕꯨ ꯅꯪꯅ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯕꯗꯨꯗꯤ ꯀꯗꯥꯏ? ꯃꯔꯥꯜ ꯁꯤꯅꯕ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕꯅꯤ, ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯦꯗꯅ꯫ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛꯃꯛ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯨ?" ꯕꯣꯔ ꯃꯟꯇ꯭ꯔꯤ ꯃꯃꯥꯏ ꯏꯆꯞꯃꯨꯛ ꯉꯥꯡꯗꯨꯅ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯆꯨꯝ ꯆꯨꯝꯕ ꯋꯥꯐꯝꯗꯨꯅ ꯀꯔꯝ ꯇꯧꯅ ꯁꯣꯏꯈ꯭ꯔꯤꯕ? ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯖꯥ ꯏꯕꯦꯝꯃꯒ ꯅꯅꯥꯏ ꯑꯩꯒ ꯏꯃꯥ ꯀꯥꯂꯤꯒꯤ ꯐꯥꯡꯈꯣꯡ ꯑꯃꯨꯛꯇꯪ ꯄꯥꯏꯅꯗꯨꯅ ꯂꯥꯏꯒꯤ ꯁꯥꯈꯤ ꯌꯦꯡꯅꯖꯒꯦ꯫ ꯑꯔꯥꯟꯕ ꯑꯃ ꯎꯠ ꯑꯣꯏꯅ ꯇꯨꯝꯈ꯭ꯔꯁꯅꯨ꯫ ꯅꯤꯡꯊꯧꯅ ꯐꯔꯦ, ꯃꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯣꯏꯔꯒꯅꯤ꯫ ꯑꯔꯥꯟꯕ ꯑꯃꯅ ꯎꯠ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯁꯅꯨ꯫ ꯀꯥꯂꯤꯒꯤ ꯐꯥꯡꯈꯣꯡ ꯑꯃꯨꯛꯇꯪ ꯄꯥꯏꯅꯔꯣ" ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯁꯒꯣꯜ ꯄꯥꯎ ꯆꯦꯟꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯆꯟꯗ꯭ꯔꯖꯤꯅꯤꯒ ꯕꯣꯔ ꯃꯟꯇ꯭ꯔꯤꯒ ꯀꯥꯂꯤꯒꯤ ꯐꯥꯡꯈꯣꯡ ꯄꯥꯏꯅꯒꯗꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯔꯥꯞꯄ ꯑꯅꯛꯄꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯀꯌꯥ ꯀꯥꯂꯤ ꯃꯟꯗꯤꯔꯗ ꯇꯤꯜꯂꯔꯦ꯫ ꯆꯟꯗ꯭ꯔꯖꯤꯅꯤ ꯑꯃꯗꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯐꯥꯡꯈꯣꯡ ꯄꯥꯏꯅꯕ ꯁꯦꯡꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯇꯝ ꯆꯥꯅ ꯀꯥꯂꯤ ꯃꯟꯗꯤꯔꯗ ꯊꯨꯡꯂꯔꯦ꯫ ꯕ꯭ꯔꯥꯍꯃꯟ ꯄꯨꯖꯥꯔꯤꯅ ꯃꯟꯗꯤꯔꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯄꯨꯖꯥ ꯀꯠꯄ ꯍꯧꯔꯛꯂꯦ꯫ ꯄꯨꯖꯥ ꯀꯠꯂꯕ ꯃꯇꯨꯡ ꯄꯨꯖꯥꯔꯤꯅ ꯆꯟꯗ꯭ꯔꯖꯤꯅꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯐꯥꯡꯈꯣꯡ ꯄꯥꯏꯅꯕ ꯍꯥꯏꯔꯕꯗ ꯆꯟꯗ꯭ꯔꯖꯤꯅꯤ ꯗꯦꯕꯤꯒꯤ ꯃꯨꯔꯇꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯋꯥꯁꯛꯂꯛꯏ, "ꯏꯃꯥ ꯀꯥꯂꯤ, ꯅꯅꯥꯏꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯉꯍꯥꯟ ꯀꯩꯊꯦꯜꯗ ꯂꯥꯏꯊꯨꯡ ꯊꯨꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯁꯣꯛꯅꯈꯤꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯨꯠ ꯁꯣꯛꯅꯖꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯡꯈꯣꯡ ꯄꯥꯏꯕꯗ ꯇꯨꯝꯗ꯭ꯔꯦ꯫ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯅ ꯑꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ "ꯇꯨꯝꯗ꯭ꯔꯦ ꯇꯨꯝꯗ꯭ꯔꯦ" ꯂꯥꯎꯅꯔꯛꯏ꯫ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯅꯦꯝꯊꯈ꯭ꯔꯕꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯀꯥꯂꯤ ꯐꯥꯡꯈꯣꯡ ꯃꯃꯥꯡꯗ ꯆꯪꯂꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯦ꯫ ꯑꯗꯨꯒ ꯋꯥꯁꯛꯂꯦ, "ꯏꯃꯥ ꯀꯥꯂꯤ, ꯅꯅꯥꯏ ꯑꯆꯨꯝꯕꯇ ꯍꯥꯏꯖꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯨꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯅꯥꯏ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯇꯨꯝꯗꯨꯅ ꯃꯥꯡꯖꯈꯤꯒꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖ ꯀꯩꯅ꯭ꯌꯥꯅ ꯀꯥꯂꯤ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯃꯤꯇꯣꯞ ꯑꯃꯒ ꯁꯣꯛꯅ ꯁꯝꯅ ꯇꯧꯈꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯂꯤꯒꯤ ꯐꯥꯡꯈꯣꯡꯗꯨ ꯃꯈꯨꯠꯅ ꯍꯦꯛ ꯄꯥꯏꯔꯨꯕꯗ ꯃꯕꯨꯛ ꯐꯠꯇꯕ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯗꯦꯕꯤꯒꯤ ꯃꯨꯔꯇꯤ ꯃꯃꯥꯡꯗ ꯎꯠꯀꯤ ꯂꯩꯄꯨꯡ ꯑꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯉꯛꯄ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯇꯨꯝꯃꯦ ꯇꯨꯝꯃꯦ ꯍꯥꯏꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯕꯤꯔꯁꯤꯡ ꯑꯃꯗꯤ ꯆꯟꯗ꯭ꯔꯖꯤꯅꯤ ꯑꯅꯤꯒꯤ ꯅꯍꯥꯟꯃꯨꯛ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯃꯇꯨꯡꯗ ꯕꯤꯔꯁꯤꯡꯅ ꯆꯟꯗ꯭ꯔꯖꯤꯅꯤ ꯑꯃꯗꯤ ꯃꯔꯨꯞ ꯙ꯭ꯔꯤꯇꯕꯨꯗꯤꯒ ꯂꯣꯏꯅꯅ ꯃꯔꯩꯕꯥꯛꯇ ꯍꯜꯂꯛꯈꯤ꯫ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯒ ꯃꯁꯥꯒꯤ ꯃꯥꯡꯉꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯆꯟꯗ꯭ꯔꯖꯤꯅꯤꯒꯤ ꯐꯠꯇꯅꯕ ꯁꯤꯜꯂꯨꯕ ꯃꯕꯨꯛ ꯐꯠꯇꯕ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯇꯨꯝꯈꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯧꯁꯤꯡ ꯁꯤꯡꯕ ꯃꯒꯨꯟ ꯂꯩꯕ ꯆꯞ ꯃꯥꯟꯅꯩ꯫ ꯑꯔꯨꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯃꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯈꯪꯉꯝꯗ꯭ꯔꯕ ꯂꯪꯂꯥ ꯂꯪꯖꯤꯡ ꯄꯨꯊꯣꯛꯄꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯐꯖꯈ꯭ꯔꯕ ꯁꯒꯣꯜ ꯑꯃ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯅ ꯂꯨꯅ ꯇꯧꯖꯈ꯭ꯔꯕ ꯄꯥꯃꯨꯅ ꯊꯝꯖꯈꯤꯕ ꯁꯒꯣꯜꯅꯤ꯫ ꯑꯈꯪ ꯑꯍꯩ ꯄꯥꯟꯖꯤꯁꯤꯡ ꯀꯧꯈꯠꯇꯨꯅ ꯍꯣꯠꯅꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯁꯒꯣꯜ ꯃꯥꯡꯈꯤꯕꯒꯤ ꯂꯤꯈꯨꯟ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯅꯗꯤ ꯍꯨꯔꯥꯟꯕ ꯉꯝꯂꯣꯏ,
ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯤꯡꯊꯧ ꯃꯆꯥ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯏꯕꯛ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯨꯒꯦ, ꯃꯤꯔꯩꯕꯥꯛꯇ ꯆꯠꯂꯒ ꯐꯪꯕ꯭ꯔꯥ ꯊꯤꯖꯔꯨꯒꯦ, ꯍꯦꯛ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯅꯥꯏ ꯑꯩꯈꯣꯏ ꯍꯟꯖꯔꯛꯂꯣꯏ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯕ ꯆꯤꯡꯖꯦꯜꯇꯗꯤ ꯄꯤꯅꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯍꯔꯥꯎꯔꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅꯕꯨ ꯊꯤꯒꯦ ꯍꯥꯏꯔꯕꯗꯤ ꯆꯦꯡ ꯆꯥꯛꯀꯤ ꯃꯊꯛꯇ ꯁꯅꯥ ꯂꯨꯄꯥꯁꯨ ꯄꯨꯈꯣ" ꯍꯥꯏꯗꯨꯅ ꯆꯦꯡ ꯆꯥꯛ ꯁꯅꯥ ꯂꯨꯄꯥ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯍꯨꯔꯥꯟꯕ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯥꯟꯕꯃꯛꯇꯗ ꯁꯒꯣꯜꯁꯪ ꯆꯪꯂꯒ ꯁꯒꯣꯜꯒꯤ ꯈꯣꯡꯒꯨꯜ ꯇꯥꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯍꯨꯔꯥꯟꯕ ꯅꯨꯄꯥꯁꯤ ꯆꯠꯄꯗ ꯈꯨꯗꯣꯜ ꯍꯥꯏ"꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯑꯃꯨꯛ ꯃꯈꯨꯎ ꯁꯨꯞꯄꯤ, ꯅꯤꯡꯊꯧ ꯃꯆꯥꯅ ꯃꯉꯛꯁꯨ ꯁꯦꯒ꯭ꯔꯥꯛꯁꯨ ꯆꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯍꯨꯔꯥꯟꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯄꯅ ꯂꯩꯕꯥꯛ ꯋꯥꯡꯃ ꯂꯥꯜꯂꯛꯂꯦ, ꯁꯒꯣꯜꯒꯤ ꯈꯣꯡꯒꯨꯜꯁꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯅꯩ, "ꯏꯇꯥꯎ, ꯁꯒꯣꯜꯁꯤ ꯂꯝꯁꯤꯗ ꯂꯩꯔꯦ, ꯂꯝꯁꯤꯒꯤ ꯃꯤꯅ ꯁꯣꯏꯗꯅ ꯍꯨꯕ ꯇꯥꯏ, ꯃꯁꯤꯗ ꯊꯤꯔꯁꯤ, ꯍꯥꯟꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯂꯩꯔꯨꯈꯤꯁꯤ"꯫ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯣꯠ ꯂꯩꯅ ꯂꯩꯅ ꯍꯨꯔꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧꯒꯤ ꯋꯥꯔꯤ ꯁꯥꯅꯕ, ꯍꯨꯔꯥꯟꯕ ꯐꯥꯅꯕ ꯍꯣꯠꯅꯕꯒꯤ ꯃꯔꯝ ꯈꯟꯅꯕꯗꯨ ꯑꯆꯠ ꯑꯋꯣꯡ ꯃꯌꯥꯝꯅ ꯇꯥꯈꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯈꯔ ꯊꯥꯗꯨꯅ ꯍꯨꯔꯥꯟꯕ ꯐꯥꯕ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯕꯨ ꯐꯥꯍꯜꯂꯨꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯧꯅ ꯍꯪꯉꯤ, "ꯏꯆꯤꯜ ꯏꯅꯥꯎ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄꯅꯣ?" ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤꯅꯤ꯫ ꯑꯩꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯤ, ꯅꯅꯥꯏꯁꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯑꯃ ꯃꯥꯡꯈꯤꯗꯨꯅ ꯊꯤꯕ ꯍꯧꯅꯕ ꯊꯤꯕꯗ ꯐꯪꯗ꯭ꯔꯗꯨꯅ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯤꯖꯒꯦ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯄꯗ ꯂꯩꯕꯥꯛꯁꯤꯗ ꯌꯧꯖꯔꯛꯄꯅꯤ꯫ ꯍꯨꯔꯥꯟꯕꯗꯨ ꯂꯩꯕꯥꯛꯁꯤꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯍꯨꯔꯥꯟꯕꯗꯨꯕꯨ ꯀꯔꯝ ꯇꯧꯔꯒ ꯐꯥꯒꯅꯤ?" ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯍꯨꯔꯥꯟꯕ ꯃꯤꯗꯨꯕꯨ ꯎꯕꯨ ꯎꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯐꯥꯕ ꯉꯝꯒꯅꯤ." ꯑꯁꯨꯝꯅ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯅꯈꯣꯏ ꯑꯅꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕ ꯐꯥꯕ ꯉꯝꯅꯕ ꯍꯣꯠꯅꯧ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯗꯤ ꯏꯔꯩꯕꯥꯛꯁꯤꯕꯨ ꯍꯨꯔꯥꯟꯕ ꯊꯩꯖꯤꯟꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯑꯅꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤ꯫ ꯐꯔꯦ, ꯍꯨꯔꯥꯟꯕ ꯐꯥꯅꯅꯕ ꯍꯣꯠꯅꯔꯨꯔꯣ." ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯅꯤꯗꯨ ꯍꯨꯔꯥꯟꯕ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯒ ꯃꯤꯌꯥꯝꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯎꯅꯕ ꯍꯥꯏꯗꯨꯅ ꯁꯣꯔꯣꯛ ꯃꯌꯥꯗ ꯍꯧꯕ ꯎ ꯑꯃꯒꯤ ꯃꯊꯛꯇ កាꯈꯠꯂꯒ ꯎꯁꯥꯗ ꯐꯝꯗꯨꯅ ꯑꯆꯠ ꯑꯊꯣꯛꯁꯤꯡꯒꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯆꯌꯣꯜ ꯑꯃ ꯁꯨꯒꯗꯕ ꯅꯣꯡꯃꯇ ꯃꯉꯥꯏꯔꯦ꯫ ꯃꯈꯣꯏꯅ ꯊꯥꯖꯕ ꯃꯤ ꯑꯗꯨꯗꯤ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯅꯨꯃꯤꯠ ꯁꯨꯔꯛꯀꯗꯧꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯩꯔꯤꯉꯩꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤꯗꯨ ꯀꯩꯊꯦꯜꯗ ꯂꯥꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯍꯦꯛ ꯊꯣꯛꯎꯔꯦ꯫ ꯎꯊꯛꯇ ꯃꯤ ꯑꯆꯠ ꯑꯊꯣꯛ ꯌꯦꯡꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯑꯅꯤꯅ ꯃꯟꯇ꯭ꯔꯤꯗꯨꯕꯨ ꯍꯦꯛ ꯎꯕꯗ "ꯍꯨꯔꯥꯟꯕ ꯂꯩꯔꯦ, ꯍꯨꯔꯥꯟꯕ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯎꯊꯛꯇꯒꯤ ꯊꯨꯅ ꯌꯥꯡꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯇꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯅꯩ꯫ ꯅꯤꯡꯊꯧ ꯃꯆꯥꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯅ ꯃꯌꯥꯝ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, "ꯑꯗꯣꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯑꯩꯈꯣꯏꯅ ꯊꯤꯖꯔꯤꯕ ꯆꯤꯡꯅꯕ ꯃꯤ ꯑꯗꯨ ꯑꯗꯣꯝꯅꯤ." ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯁꯅꯥꯅꯥꯛꯇ ꯑꯃꯨꯛꯇ ꯂꯦꯡꯁꯤ ꯍꯥꯏꯔꯛꯄꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ, "ꯀꯔꯤ? ꯑꯩꯕꯨ ꯀꯔꯤꯒꯤ ꯆꯤꯡꯅꯔꯤꯕ?" ꯃꯟꯇ꯭ꯔꯤ ꯃꯆꯥꯅ, "ꯁꯒꯣꯜ ꯍꯨꯔꯥꯟꯕꯒꯤ." ꯃꯟꯇ꯭ꯔꯤꯅ, "ꯅꯍꯥꯁꯥ, ꯋꯥꯈꯜ ꯈꯔ ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯉꯨ, ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯤ ꯀꯅꯥꯗꯅꯣ ꯈꯪꯂꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥꯅ, "ꯑꯩꯈꯣꯏ ꯈꯪꯗꯦ, ꯈꯪꯉꯨꯕꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕꯁꯤ ꯁꯒꯣꯜ ꯍꯨꯔꯥꯟꯕꯗꯅꯤ, ꯁꯒꯣꯜ ꯍꯨꯔꯥꯟꯕ ꯃꯁꯛ ꯈꯪꯂꯦ ꯐꯪꯂꯦ ꯑꯁꯤꯇꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯥꯊꯤꯅ ꯆꯣꯞꯂꯦ꯫ ꯂꯩꯀ꯭ꯔꯛ ꯂꯩꯔꯕꯗꯤ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯕꯗꯨꯃꯛ ꯌꯧꯏ꯫ ꯃꯌꯥꯝꯅꯁꯨ, "ꯀꯩꯅꯣ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤꯅꯤꯅꯦ, ꯃꯔꯨꯞ ꯑꯅꯤꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ?" "ꯍꯧꯅꯗꯦꯗ" ꯍꯥꯏꯔꯛꯄꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯈꯨꯝꯂꯛꯏ, "ꯑꯩꯈꯣꯏ ꯑꯁꯣꯝꯁꯤ ꯃꯟꯇ꯭ꯔꯤꯅꯤ, ꯃꯟꯇ꯭ꯔꯤ ꯅꯠꯇꯦ ꯍꯥꯏꯕ ꯁꯨꯈꯪ ꯈꯪꯖꯗꯦ꯫ ꯑꯩꯈꯣꯏꯅ ꯊꯤꯖꯔꯛꯂꯤꯕ ꯁꯒꯣꯜ ꯍꯨꯔꯥꯟꯕ ꯃꯤꯁꯛꯇꯨ ꯑꯁꯣꯝꯁꯤꯅꯤ, ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯈꯪꯂꯦ ꯍꯥꯏꯖꯕꯇꯅꯤ, ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ." ꯃꯟꯇ꯭ꯔꯤꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯁꯥꯎꯅ, "ꯆꯠꯁꯤ ꯍꯧꯖꯤꯛꯃꯛ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯒ ꯃꯟꯇ꯭ꯔꯤꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ꯫
ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯃꯁꯛ ꯃꯁꯣꯜ ꯈꯪꯗꯕ ꯅꯅꯥꯏ ꯑꯅꯤꯁꯤꯅ ꯅꯅꯥꯏ ꯑꯩꯕꯨ ꯀꯩꯊꯦꯜꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯒꯣꯜ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯏꯔꯥꯜ ꯁꯤꯔꯗꯨꯅ ꯏꯀꯥꯏꯕ ꯄꯤꯕꯤꯔꯦ꯫ ꯅꯅꯥꯏꯁꯤꯡ ꯑꯁꯤꯕꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯃꯆꯥꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯑꯅꯤ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯍꯥꯏ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯑꯅꯤ, ꯅꯈꯣꯏꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯑꯩꯒꯤ ꯃꯟꯇ꯭ꯔꯤꯕꯨ ꯁꯒꯣꯜ ꯍꯨꯔꯥꯟꯕꯒꯤ ꯃꯔꯥꯜ ꯁꯤꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯒꯤ ꯀꯔꯤ ꯅꯔꯧꯁꯤꯡ ꯂꯩꯕꯗꯒꯤ ꯍꯥꯏꯔꯤꯕꯅꯣ? ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯟꯇ꯭ꯔꯤꯁꯤ ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯃꯟꯇ꯭ꯔꯤꯅꯤ ꯍꯥꯏꯕ ꯈꯪꯖꯗꯦ꯫ ꯑꯩꯈꯣꯏꯅ ꯈꯣꯡꯒꯨꯜ ꯌꯦꯡꯂꯒ ꯄꯥꯖꯕꯗ ꯑꯣꯏꯔꯝꯒꯗꯕ ꯃꯤꯇꯥ ꯑꯗꯨꯗ ꯊꯤꯖꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯈꯣꯡꯒꯨꯜ ꯌꯦꯡꯂꯒ ꯀꯔꯤꯅꯤ ꯍꯥꯏꯅ ꯐꯥꯎꯏ? ꯅꯤꯡꯊꯧ ꯃꯆꯥꯅ ꯈꯨꯝꯖꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕꯗꯨꯒꯤ ꯈꯣꯡꯒꯨꯜꯗꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯍꯨꯔꯥꯟꯕꯗꯨ ꯈꯨꯎ ꯁꯨꯞꯄꯤ, ꯈꯨꯗꯣꯜ ꯍꯥꯏꯕ, ꯃꯕꯨꯛ ꯀꯪꯕ, ꯃꯉꯛ ꯁꯦꯒ꯭ꯔꯥꯛ ꯆꯤꯡꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯟꯅꯅ ꯂꯦꯞꯆꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯕꯥꯟ ꯑꯁꯤ ꯆꯞ ꯆꯥꯅ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯃꯟꯇ꯭ꯔꯤꯕꯨ ꯁꯒꯣꯜ ꯍꯨꯔꯥꯟꯕ ꯃꯤꯁꯛꯇꯨꯅꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤ ꯌꯧꯔꯛꯄꯗ ꯁꯒꯣꯜꯒꯤ ꯈꯣꯡꯒꯨꯜꯁꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯒꯣꯜꯗꯨ ꯍꯨꯔꯥꯟꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯖꯗꯨꯅ ꯊꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯈꯣꯡꯒꯨꯜ ꯎꯔꯒ ꯃꯤꯗꯨꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯍꯥꯏꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯆꯨꯝꯒꯅꯤ? ꯅꯤꯡꯊꯧ ꯃꯆꯥꯅ ꯈꯨꯝꯖꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, 100ꯗ 100 ꯆꯨꯝꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯐꯔꯦ ꯑꯗꯨꯗꯤ ꯌꯦꯡꯂꯁꯤ, ꯅꯈꯣꯏ ꯀꯌꯥꯃꯨꯛ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯆꯥꯡꯌꯦꯡꯕ ꯇꯥꯔꯦ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯆꯨꯝꯂꯕ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯇꯪꯈꯥꯏ ꯑꯃ ꯄꯤꯗꯨꯅ ꯅꯈꯣꯏꯕꯨ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝ ꯄꯥꯜꯍꯟꯒꯅꯤ꯫ ꯆꯨꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯔꯨ ꯀꯣꯛꯊꯣꯛꯇꯨꯅ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯀꯩꯊꯦꯜ ꯈꯨꯗꯤꯡꯗ ꯈꯣꯡꯒꯣꯏꯅꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ꯫ ꯃꯁꯤ ꯅꯈꯣꯏ ꯌꯥꯕ ꯇꯥꯏ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯁꯒꯣꯜ ꯄꯥꯎ ꯆꯦꯜꯍꯟꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯀꯣꯅꯨꯡꯒꯤ ꯃꯈꯥ ꯊꯪꯕ ꯂꯝꯄꯥꯛꯇ ꯃꯤꯌꯥꯝ ꯇꯤꯜꯂꯔꯦ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯤꯜꯂꯔꯦ꯫ ꯑꯆꯧ ꯑꯁꯥꯡ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯐꯝꯐꯝꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯅꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯆꯐꯨ ꯑꯃ ꯃꯅꯥꯏ ꯑꯃꯕꯨ ꯂꯧꯊꯣꯛꯍꯜꯂꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯤꯜꯍꯜꯂꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯕꯨꯁꯨ ꯀꯧꯁꯤꯜꯂꯦ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯍꯥꯏ ꯅꯨꯄꯥ ꯑꯅꯤ ꯇꯥꯕ꯭ꯔꯥ? ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯈꯤꯜꯂꯤꯕ ꯆꯐꯨ ꯑꯁꯤ ꯂꯥꯇꯣꯜ 9 ꯂꯣꯜꯂꯒ ꯃꯈꯨꯝ ꯈꯨꯝꯂꯤꯕꯅꯤ꯫ ꯃꯈꯨꯝ ꯑꯁꯤ ꯍꯥꯡꯗꯣꯛꯇꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯅꯥꯏ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯒ ꯆꯐꯨ ꯈꯤꯜꯂꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯆꯐꯨ ꯑꯁꯤ ꯄꯥꯏꯗꯨꯅ ꯌꯦꯡꯖꯒꯦ, ꯁꯅꯥ ꯅꯣꯡꯗꯝ ꯇꯝꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯌꯥꯏ ꯄꯥꯏꯌꯨ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯨꯔꯨꯝꯂꯒ ꯅꯤꯡꯊꯧ ꯃꯆꯥꯅ ꯆꯐꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯖꯤꯛꯇꯪ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯆꯐꯨ ꯃꯅꯨꯡ ꯑꯁꯤꯗ ꯏꯁꯤꯡ ꯌꯥꯎꯏ, ꯑꯗꯨꯒ ꯏꯁꯤꯡꯗ ꯇꯥꯎꯕ ꯄꯣꯠꯁꯛ ꯑꯃꯒ ꯌꯥꯎꯏ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯑꯃꯨꯛ ꯄꯥꯏꯔꯒ ꯅꯤꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯏꯇꯥꯎ, ꯇꯥꯎꯔꯤꯕ ꯄꯣꯠꯁꯤ ꯁꯥꯡꯇꯛ ꯇꯧꯏ, ꯆꯐꯨꯗ ꯊꯦꯡꯕꯗ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯤ, ꯅꯥꯀꯜ ꯑꯃꯅ ꯃꯃꯥꯏ ꯄꯪꯂꯒ ꯅꯥꯀꯜ ꯑꯃꯅ ꯈꯔ ꯇꯨꯝꯕ ꯇꯥꯏ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯃꯨꯛ ꯌꯦꯡꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯃꯅꯨꯡ ꯍꯣꯔꯒ ꯃꯔꯨ ꯌꯥꯎꯕ ꯄꯣꯠꯅꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ, ꯏꯇꯥꯎ, ꯑꯁꯪꯕꯅꯤ, ꯑꯃꯨꯟꯕ ꯅꯠꯇꯦ ꯍꯥꯏꯔꯕꯗ ꯑꯗꯨꯗꯤ ꯀꯔꯤ ꯑꯣꯏꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯈꯟꯅꯔꯦ꯫ ꯏꯁꯤꯡꯗ ꯇꯥꯎꯕ, ꯁꯥꯡꯇꯛ ꯇꯧꯕ, ꯃꯅꯤꯡ ꯃꯃꯥꯡ ꯅꯥꯏꯕ, ꯃꯕꯨꯛ ꯍꯣꯕ, ꯃꯔꯨ ꯌꯥꯎꯕ, ꯃꯆꯨꯅ ꯁꯪꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯋꯥꯊꯕꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯂꯦꯞꯅꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯈꯨꯔꯨꯝꯖꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕꯗ ꯆꯐꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤ ꯑꯋꯥꯊꯕꯤ ꯑꯁꯪꯕꯅꯤ, ꯁꯅꯥ ꯅꯣꯡꯗꯝ ꯇꯝꯕꯤꯌꯨ꯫ ꯆꯨꯝꯂꯝꯂꯕꯗꯨꯗꯗꯤ ꯅꯤꯡꯊꯧꯗꯣ ꯅꯣꯛꯇꯨꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯑꯅꯤꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯖꯩ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯔꯥꯜ ꯂꯩꯔꯕ ꯃꯟꯇ꯭ꯔꯤꯗꯨ ꯇꯊꯛ ꯌꯦꯡꯂꯒ ꯆꯦꯟꯒꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯎꯔꯗꯨꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯍꯟꯈ꯭ꯔꯦ꯫ ꯃꯌꯨꯝꯗ ꯃꯤ ꯊꯥꯗꯨꯅ ꯁꯒꯣꯜꯗꯨ ꯂꯧꯔꯨꯔꯒ ꯌꯦꯡꯅꯕꯗꯁꯨ ꯆꯨꯝꯂꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯅꯤꯗꯨ ꯅꯤꯡꯊꯧꯗꯨꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯐꯪꯗꯨꯅ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯇꯨꯡꯗ ꯁꯒꯣꯜꯗꯨ ꯄꯨꯗꯨꯅ ꯃꯔꯩꯕꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯑꯃꯠꯇꯒꯤ ꯕꯨꯙꯤꯗꯒꯤ ꯑꯅꯤꯒꯤ ꯕꯨꯙꯤꯅ ꯆꯪꯈꯣꯟꯕ ꯍꯦꯜꯂꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯅꯤꯅ ꯃꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ
ꯂꯨꯔꯕ ꯊꯧꯗꯣꯛꯀꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯇꯨꯅ ꯍꯨꯔꯥꯟꯕ ꯐꯥꯕ ꯉꯝꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ꯫